Manipur News Channel mayambu taram uksari loina ngasi maruiba pau pijari. Ahanbada kumbal lampakta leiriba State bus terminations kangkong chaire mapu pandabu sap manare. Laiba ama chakhotpada transport and communication gi makha yamna poli adubu Manipuri oinadi transport and communication asi pura fail oiba manare. Masigi mayek sengba kudamdi Imphal gi kumbal lampakta leiriba state asigi amakakta ngairaba state bus termination asi hojik kangkong chaiduna mapu pandabu sap manaba phibamda leire. ISBT asigi hojik oiri phibam asi akhoi pawmina haktengnana satuna yengsalubada matamda khangba ngamlakibani. ISBT asigi manungi oiba saruksing kangkong chaibagi phibamda leire. Leikhom leinangna throk launa lauba mafam kaya yaure. Masida natana jungle gi mawngda napi singna hojanduna angakpa phibam amada leire. Masina Guwahati amadi Dimapur singbagi bus sing amadi mal puba gari kya Kumbal Lampak bus termination asida changduna gari park tawnaba honabada achouba awaba ama mayoknare hairi. Asida changduna gari park tawba matamadi aduki matik awaba mayoknai. Nong taba matamdadi numit marini rom changba yadabagi Guwahati amadi Dimapurdagi lakpa passenger bus amadi man puba gari sing karigino pata parking oiduna driver amadi handyman singna awaba kya mayoknai. Mafam aduda gari park tawi mal thai haidunasu mari lainaba police kyana tanthoknaba hotnabada natana maram chadana sel lawbagi thabaksu hek chathai haina phongtoraki. Driver amana phongtorapagi matung inadi Kumbal Lampakgi bus termination asida mal purakpa gari sing numidangi matamda thunglaba matamda yarekhom leite. Uphul marakta ahing phi tharaga ahing yarektuna tumi. Nupa nupi singi khong hangpam matik chana leite. Ising phawba ayama matamda phangde. Motpana kham thengle nong tadraba matamdada ISBT manung ase uphul prong lauduna gari khamba amadi mamai leithorisin tawbada aduki matik awaba mayoknai. Gari singdagi entry ticket ki mamal loriba senpham ase kanada kabage haiba wafam khangdabagum tawi. Mafam asida sengkot sagatpagi thabak amata paikhatna leiba maramna mafam asida thunglaba passenger bus mal puba gari amadi atopa gari singi driver handyman amadi passenger singda yamna chawba awaba mayoknari hairi. Hojik phawi oina Imphal Guwahati passenger service toriba asi puna bus 50 romni. Haiba bus 50 rom asi ISBT dagi lamthaba amadi thungpham oiba maramna aduki matik awaba mayoknai hairi. Makha tarakba update amada Prime Minister na malemgi leibak kayada koina chatlaga irang mayoknariba Manipurda hojik phawba chattriba karigino. Bharat ke Prime Minister Narendra Modi na malemgi leibak kayada koina chatli adubu irang mayoknariba Manipurdadi hojik phawba chatri. Prime Minister haibasi Assemblyda PM haibani adubu akhoi Prime Minister asidi picnic minister oiduna leire haina Rajya Sabhagi MP Baikona Parliamentda phongtokre. Tamil Nadu gi MDM KG MP oina lakhiba Baikona makha tana Parliamentda phongtokibada Prime Minister asi Bharat ki miyoi crore 194 gini. Adubu Prime Minister na malemgi leibak singda koina chatli. Masi karamba karbargino natraga mahak malemgi leibak pumbagi Prime Minister oirabra karigidamak misi mina mihan mipun kya thokliba Manipurdadi chattriba maram karigino mahak Prime Minister ama oibagi mathau ningthina pangthokte. Manipur asi India natabra haina hangki. MP Baikona Manipur asi India natabra haina hangkiba wafam adu unparliamentary oi maram aduna House ki proceeding da record tawroi haina Speaker gi phamfamda phamduna chair loriba Deputy Chairman Haribansh na haiki. Aduga MP Baikona unparliamentary haibasi karino PM gi thawongna wafam asi phongtokpani haina haiba wafam House da thamki. Manipur asi law and order leitaba churan thabana khulingba leibak ka pangkak oire haibada haimanba thokloi lup. Kaisampat Lemojam lekaidagi Luwangthem Mukesh Langla Langje numit 10 hela phawba Manipur lengak chupli pairiba singna puthokpa ngamdaba haibasi Manipur asi law and order leitaba churan thabana khulingba leibak ka pangkak oire haimanba thokloi haina uripok apunba lup amadi uripok nupi apunba lupna hairi. Makha taba update amada Thadou MP na Home Minister da Thadou kuki oina logunu haikre. Thadou phurup asi kuki phurupki manung sande haina Thadou MP Manipurna leibak asi Union Home Minister Amit Shah da open letter ama pisankre hairi. Letter asi ngasi pisankhibani. Letter aduda palibadi hokhiba chahi 2022 gi May 3 dagi horakhiba irang asina phurup asibu hena seteng nangalle. Manipurda matam sangna khundaraklaba maitai panggal amadi tonganba tribe 18 asi India gi 1953 ki makhada schedule tribe list da chalakhibani. Masigi mayek laraba khudam asi
ꯁꯉꯥꯏ ꯄꯥꯔꯛꯇ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯅꯤ꯫ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯁꯣꯛ 1992ꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯁꯁꯇ ꯌꯥꯎꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2018 ꯐꯥꯎꯕꯗ ꯃꯤꯑꯣꯏ 2,135,818 ꯈꯨꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒ ꯌꯨꯝꯂꯣꯟꯅꯕ ꯖꯣ, ꯃꯤꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯨꯟꯗꯥ ꯂꯩꯇꯥꯖꯔꯕꯁꯨ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯗꯗꯤ ꯆꯟꯗꯦ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ 8ꯇ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯊꯥꯗꯧ NP, ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁ ꯑꯅꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯋꯣꯡꯄꯨꯡꯗ ꯂꯩꯕ ꯇꯦꯂꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯄꯨꯋꯥꯔꯤꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯑꯋꯣꯡꯄꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯁꯤꯟꯊꯥ ꯂꯨꯞ ꯑꯃꯗꯤ ꯃꯥꯏꯆꯧ ꯅꯤꯡꯁꯤꯡ ꯂꯨꯞꯅ ꯍꯥꯞꯀꯠꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯦꯂꯤꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯗꯒꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:00 ꯇꯥꯕꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯑꯋꯣꯡꯄꯨꯡꯒꯤ ꯁꯧꯕꯣꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯐꯝꯂꯦꯟ ꯀꯠꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯒꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯦꯂꯤꯁꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯁꯪ ꯑꯗꯨ ꯀꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯅꯕ ꯊꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC-ꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯌꯦꯠꯅꯕ ꯑꯗꯨ ꯈꯥꯝꯇꯣꯛꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯠꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯧꯅ ꯈꯤꯟꯅꯕ ꯄꯨꯔꯛꯈꯤꯕ ꯂꯥꯏꯁꯪ ꯃꯆꯥ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤ ꯑꯃꯗꯤ ꯂꯥꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯑꯗꯨ ꯑꯍꯣꯡꯄꯨꯡꯒꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯄꯥꯡꯊꯣꯛꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯥ ꯁꯧꯕꯣꯝ ꯂꯥꯏꯔꯦꯝꯕꯤ ꯁꯤꯟꯊꯥꯂꯨꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯅꯤꯡꯊꯦꯝꯆꯥ ꯎꯪꯕꯤ ꯗꯟꯄꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯂꯥꯛꯂꯕ ꯑꯋꯣꯡꯄꯨꯡꯒꯤ ꯂꯥꯏꯐꯝꯂꯦꯟꯒꯤ ꯃꯐꯝ ꯑꯁꯤ ꯃꯩꯇꯩ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯁꯥꯒꯤ ꯚꯣꯠ ꯀꯥꯅꯕ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯝꯕꯅ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯏꯅꯤꯡꯇꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁ꯭ꯇꯦꯠꯀꯤ ꯂꯝꯁꯨ ꯑꯣꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤ 15 ꯍꯦꯜꯂꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯩꯇꯩꯁꯤꯡꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯡꯇꯝꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯄ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯄ ꯃꯤ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯗ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯄ ꯋꯥ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯥ ꯑꯁꯤꯒꯤ 8ꯇ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯨꯡꯕꯣꯏꯗ ꯄꯥꯡꯊꯣꯛꯄ ꯂꯥꯏꯅꯤꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯑꯃꯗ ꯃꯤꯖꯣ ꯂꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯪꯂꯤꯁꯇ ꯁꯕꯇꯥꯏꯇꯜ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨꯗ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯂꯩꯍꯟꯅꯕ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯏꯪꯂꯤꯁꯇ ꯁꯕꯇꯥꯏꯇꯜ ꯇꯧꯔꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯤ ꯏꯖꯔꯦꯜꯒꯤ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯥꯔꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯗꯦꯕꯤꯗ ꯑꯃꯁꯨꯡ ꯒꯣꯂꯤꯌꯠꯀ ꯃꯥꯟꯅꯩ꯫ ꯏꯁꯣꯔꯅ ꯂꯝ ꯑꯁꯤꯁꯨ ꯃꯁꯤꯒꯤ ꯂꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯗ ꯄꯤꯕꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯁꯨ ꯃꯨꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯊꯝꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯤꯅꯔꯛꯄ ꯋꯥꯔꯣꯜꯗ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯁꯣꯛ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗ ꯕꯔꯃꯥ ꯃꯩ ꯊꯥꯒꯗꯕꯅꯤ, ꯃꯇꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁ, ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯃꯩ ꯊꯥꯒꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯗ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯆꯔꯆ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ꯫ ꯂꯩꯕꯥꯛ ꯑꯃ ꯃꯩ ꯆꯥꯛꯄ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯆꯔꯆꯁꯤꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯄꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯥꯡ ꯅꯦꯝꯊꯍꯟꯕ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯑꯁꯤꯅ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯇꯣꯈꯥꯏ ꯇꯥꯍꯟꯕ ꯑꯃꯁꯨꯡ ꯏꯈꯦꯡ ꯇꯥꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯋꯥꯔꯜꯗ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯝꯃꯤꯇꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯏꯔꯤꯕ ꯂꯥꯡꯕꯣꯏ ꯁꯦꯅꯤꯌꯦꯜ ꯀꯧꯕ ꯑꯃꯅꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯍꯤꯡꯂꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯈ꯭ꯔꯦ, ꯊꯧꯅꯥ ꯐꯅ ꯂꯩꯌꯨ, ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯒꯅꯨ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯒꯚꯔꯟꯃꯦꯟꯠꯗ ꯁꯔꯦꯟꯗꯔ ꯇꯧꯒꯅꯨ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯞꯗꯦꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ
ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ